Laingak semningba laingak kaningba MLA amata yawramdre haina PPAM na phongdokre. Laingak semningba laingak kaningba amadi miyangi khanba MLA amata yawramdre haina People's Progressive Alliance Manipur PPAM na lamdam asegi MLA yangkai mapanda maral chikre. Ngasi Manipur Press Club da paumi singa unaba amada PPAM gi member oibata natana Ema gi Maira gi President Thokchom Sujata na hai mitai MLA singna mitai muthatnabani haibada haiman bathokloi Manipur gi haudik oidiba phibam asida miyangi mihusingna lawgadaba thaudang lawraktaba asi miyangi laibak thibani. Laingak semba ngamdabadagi state asida President rule thamliba si athubada MLA sing punchinduna jayol amagi manungda popular government semnaba Ema gi Maira yauna lamdam asigi tongan malup tara tarungna punchillaga semkiba PPAM na matam thakibani. Adubu thabakta onthoraktrabadi MLA singi mathakda signature campaign chathagi campaign aduda MLA singna pirakiba paukhum sing peningai oide MLA singa silenga stemningba leibak kaningba amadi miyangi khanba amata yaude haina lawba yai nakalamaromdana MLA kunma thoina khudek piduna Prime Minister amade Union Home Minister da lengak semnaba memorandum pisinkiba adudi thagali adubu drama gi mawongda tawkiba adudi nungaitaba phawi hairi mahangna makhatan hai signature campaign gi manung chana singi MLA amagi manakta chatpada MLA na fajadaba attitude ulakpa asimak laibaktibani ona taina bada lagliba miyamda onchilaglaga police oina thadilakpa misamda pamdaba thawong kaya chatharakpa yaningde Congress ki MLA singchu chapmanaba apunbagi wakhal leitaba yawi haina mahangna pendaba phongdoki karigumba thabak ama tawbada center gi yaka yenglaga chatpa tawbiganu haudik luraba matam asida kari thabak paikhatsige kari khongthang lokhatsige khandaba matam asida masoi kari khongthang lokhatsige khangadaba matam asida masoi tanagadaba nate maitegi I oirabadi miyangi awaba si ubiraga thabak pangthokpa changi drama gi matam nate hairaduna Manipurda haudik leiriba president rule asisu achan mirai naidaba thabak paikhat haningi haiki achan miran naidana thabak pangthok haningi haiki Indiana chathariba counter terrorism gi khongthangbu malengi lebak kayana yaningdaba amadi sagatpa phongdokre. Indiana terrorist singi mayokta letana operation sindur launch tawduna chathariba counter terrorism gi khongthang asibu malengi lebak kayana yaningdaba amadi sagatpa phongdokle haina AR gi paw amana hairi Pawasin hai international community singi maraktagi USA, UK, Israel, Saudi Arabia, Qatar amadi USA na Indiana lawriba phirep asi support tawi haina phongdokre. European Union amadi member puntare na Indiana lawriba phirep asida sogaladuna amata oiba amadi akanba wafam sing phongdoknaragli. US President Donald Trump na India da solicitary uladuna terrorism gi mayokta lepa amadi muthanaba honaba asi sovereign right ni haiki. UK Foreign Minister David Lammy amadi former Prime Minister Rishi Sunak na leibak amatada cross-border terrorist singbu torot tawroidabani haina phongdokre. Russia amadi Israel gi maikedagisu terrorism gi mayokta leibak khudimangna lepminabaga loinana thengnaminagadabani haiba wafam thamlagli hairi. Panba yabadi April 19 gi Pahalgam da sathakiba terrorist ki attack matungda Indiana Operation Sindur launch tawkibaga loinana Pakistan amadi Pakistan occupied Kashmir da leiba terrorist singi camp ta attack chathaki adubu Pakistan military site singdagi attack chathakide India gi Operation Sindur na malengi lebak singda terrorism gi mayok minasi haiba message ama piribani hairi. Princeton International School Athingba Thamle Ema Kcp PWG Marshall Center na phongdokre lairaba miyamdagi loksin basel na chalaiba Princeton International School Athingba Thamle Ema Kangnaipa Communist Party Kcp People's War Group Marshall Center gi Central Media Coordinator Secretary Comrade Lenin Mitaina Thadrok Bachel amana haidi chirol asina hai haukiba memari gi ayukta khetri awang lekai da leiba Princeton International School gi geta bom thamlamba du party asina khunai asigi education trader ama oina categorize tawraba matungda aso apan yahondana ahanba warning oina bhongi khudol tamlambani kari marangi damak loop asina school gi geta bom thamdilibanu haibasi lebak miyamna nungda soidan angakpa amaga loinana wahang kaya hanglangani haibasi loop asina mayek sengna khangi amadi puba thangba ngamloidaba selgi damak bhongi landa haurakle haina soidana khalamgani loop asina lebak miyang khangna kayarak lairaba miyamdagi namthak tawduna lawsinkiba sel pithoknaba khangalabasu sanga chawba khulingba MLA gi imungni haiduna muktuna leibana maram oiraga hairiba thodok adu mayoknakibani karigumba numit humnigi manungda lawsiluba selfam handoktrabadi akanba thodok sing mayoknakigani haibasi khangjingadabani
New Colonial India gi Diluted Education Policy gi Colonial Device na base tauba education gi sapuna Kanglai nationalism manghanduna laglingai asida Princeton International School gi educational Taikun Sheikh Abdul Hakim ga chatminariba singna lairiba miyamdagi thabak hapigani haiduna khongkiba selting thadaduna diluted education atmosphere ama khunai asida hodokpada achoba thodang lauduna lagli tasengna hairabada working class miyamdagi khongatkiba selting hairiba school asida thadaduna miyambu mamit thakhalaba matung mahiroi singbu lalonpot oina sidinaraga sel tanbada halengdraba capital singi marum Wapham sanglen amani haina lup asina ubaga loinana educational institution ama oina reorganize taude amadi namthak tauduna khongkiba sel thadaduna chalaiba Princeton International School sasinaba thabak kobagi sirol ching thoktuna working class miyamdagi khongatkiba sel ching handoktriba pawba khudaktagi Athingba Thamle hairiba senfam ching asi handokpa loibaga school hangbada ayaba laigani masida leibak miyamna lupu lana lauridabani lumna thamliba wafambu thawoiraktrabadi lanbung onthok loidabagi maram leite haina sirol achina makha taragli Pakistan ki terrorist sing da armed force na chathariba operation sindur mapung phana sawatuna Congress na tiranga yatra pangthokre Haukiba April 22 da Kashmir gi Pahalgam da Pakistan na base of terrorist organization Lashkar-e-Taiba terrorist attack chathaduna miyoi kuntaru hatkiba thodok adugi retaliation oina Indian force na operation sindur gi makhada Pakistan occupy Kashmir da leiba terrorist base mapanda military strike chathaduna terrorist chama hena hatkiba aduga kayama na asopan nang hankiba thodok adubu sawgatladuna ngasi MPCC na sinduna tiranga yatra rally chatkre ngasi ayu pung 10 rom tabadagi hauna MPCC gi president K Mega Chandra former CMO Ibobi CWC gi member Gaikhangam former MP Thokchom Mainia na lead tawraga party gi worker kaya galoinana Congress babandagi hauraga North AOC na singba fauraga kilometer 3 rom sangna Imphal gi maru oiba mafam singda koina chatki rally aduga mari leinana CLP leader su oiriba former CMO Ibobina haikibada All India Congress Committee gi directive matungina handak Indian force na Pahalgam attack mari leinana chathakiba operation sindur adu mafungphana sawatuna ngasi tiranga yatra asi chatkibani Congress party na terrorism gi oiba thawong sing asi akan mamongda condemn tawbaga loinana terrorist network singi mathakta chathaba attack singda party asina mafungphana sawadi party asina leibak asigi asiguma luraba tanfam asida national unity gi damak lebli amasong terrorism gi mayokta akanba firep adulei India na hodi terrorist sainariba asida mama leibak ki damak lanthengnariba amasong thawai thadokliba Indian forcing adugi thongna hapoina rally asi chatpani hauji chathariba lanasi kanagumba akaknaba community amagi mathakta chathabanate Islamic terrorist natraga Hindu terrorist yauna terrorist singi thabak thawong amata Congress na tolerate tawroi terrorist haidiba unhuman oiba thawong asigi mayokta Congress na matam chupada lepdi haina phongdoki Lan gi section thorang sing lokhatnaba Ministry of Home Affairs na state sing da khangan kre karigumba yengnaba na lan daraglaba amadi lan ga manaba phibam ama tholakpa tarabadi masibu thengnanaba civil defense rule gi makhada chapchaba thabak sing lokhatnaba Ministry of Home Affairs MHN state amadi union territories sing da sirol thaduna khangan kre agency gi pauna hai Ministry of Home Affairs na state amadi union territories sing gi chief secretary sing da sirol thaduna civil defense rule gi makhada emergency thabak sing state ki sakti makhada lokhatnaba khangan kre karigumba yengnaba na attack tawraklaba natraga lan ga manaba phibam ama lakpa matamda micham miyangi lanthung ngak senaba amadi nomagi tangai fadaba thabak ting maru oina electricity water amadi transport na chingba thabak singda apanba thoktanaba civil defense rule 1968 ki section 11 gi makhada special power sidinaduna state government na thabak ting lokhanaba khangan kibani municipality gumba local body singna masagi phandagi hairiba emergency thawrang sing asi lokhatgadabani hairiba thawrang sing asi hana local body singna routine oina tawramba thabak singdagi priority piduna tawgadabani karigumba tamthiba attack ama thorakpa tarabadi miyam ngak senaba amadi miyangi lanthung ngak senaba thabak lokhanaba Civil Defense Act 1968 ki section 11 na state government singda sakti piri local authorities singi laijariba panching section thawrang asida ahenba mityang thamduna masida sijinagadabani haina su Ministry of Home Affairs na khangalagli
Samna hairabada karigumba yeknabana khangawdana landaraklaba natraga lan thorakpa tarabadi isena khudakta action lokhatkadabani amadi local government na makoigi routine work tagi hairiba thabak asida ahanba priority pigadabani haibani. Amaromda India amasung Pakistan anigi marakta sahi kuntharonggi matungda amukana ungkhanaraktuna nakal anigi marakta khut thanarakpa marak asida ngasi Prime Minister Narendra Modi na Army, Naval amadi Air Force ki chief ahunga unaduna oirakliba phibam asigi matangda kupna wari sanakre hairi.